legalised toubagi wafam si ngarang nahan katanate. You legalized toubagi cabinet na loukhiba warep ado hathu loukhiba natte kupna khanaraba matungda loukhibani. You legalized touraba matungda chatnagadaba rules draft touri Masida meeyam na suggestion pibiyu haina Chief Minister N Biren meeyam dagi mateng nirakli. Wafam asi Palace Compound Laiba City Convention da ngasi pangtukiba State Institute of Hotel Management Catering Technology and Applied Nutrition SIHM ki ahanba base hogdokpagi thoramda Chief Minister N Biren phongdokhibani. Thoram aduda Chief Minister N Biren hai lengang na you legalized torokpa sida miyamna lana lobigano khongthang asi you na maram oiraga miyoi kya manung matam chadana laihan khidaba amade miyam ki punsida singnarakpa do yenglaga loukhibani. Report kya ki matung ina yu thakpana maram oiraga miyoi kya liver cirrhosis tobagi chang manipura yamna hengalakli yu asi fanakana thingnaba khanaraba so thingba ngamdabagi fibam leirakpana miyam gi punsi kandaba yade haiba wafam namang tharaga yu legalized tobagi khongthang ase lokhatpane. Traditional oina puthokpa local yu sing ase yamna hygienic oiba mongda kanglon amagi makhada sungduna mapalda thadokpagi thabak paikhatkani. Thabak asi yangshinaba mapalamdagi expert sing laktuna leire amaromda lamdam asida fangliba haira singdagi beer sunghanduna mapalamda thadoknaba amade local oina fanganaba kana honari. Indian made foreign liquor na rules and regulations amagi makhada lengang na ningthida yengsilaga yolhangadabane. Private oina pangyoda yolhangadaba natte hiram asida tongan rules kaya samlakhigane masigidamak hausi rules ama draft tauri rules asida kari hafal lagani amade hafal lagadi phagani haina phagani haibagi suggestion pibira o haina Chief Minister N Biren meeyam da appeal tawki. Lana lobigano ekoi regulation lakini lana ekoi cabinet na legalisation si yamna kupna khanaraba matungda kodta lokunate Padahal dia ni bukan yang kami dah menifar itu yang tahu dia yang lagi sosial media ni thakar itu pura pasal ki plastik yang phana batal yang phana pukal itu yang tu phana itu lihat deh. But yung kesana kundi tu air boleh ada. Government na control tu bukan government ni corporate society terpaksa yung gini private people. Sahih ki regulation lagi sahih kunungan yang above kunungan di maka graduate loukhibani sih. School, college, premises, ya tu nada possible bayar. Punga sudah kita tu berkat bayar. Hotel tu foreign di turis lah, outsider di turis lah. Lihat kan sabang dari berjaga. Kara, nanti masuk ni tahu biroy. Aduh madu dia koi rules na. Sini rules kita kali beri yang orang dia tu. I open arms. The people of the state. Suggestion tahu biro. Nah ini cabinet lalu di distance yang pun nak kena ramai tunggu. Kau tu kalau pun nanti. Si one of the last MAMI sahih legalised toubagi wafam si ngarang nahan katanate MAMI assembly session da madudi da makta committee siam da sub committee siam da bill ku matungda da select committee da thada raga madudi discussion ta bandana wam mayam policy program sema mayam tawurgala taking into confidence lawrganda kari yang favorit dia berkenaan sahih ani muksana laura matungda nahan decisions law